St. Joseph Higher Secondary School की Principal Father Victor bu school asidagi transfer tawkibu yaning da bufong to koina ngasi ayuktagi hauna Nupi Weavers Welfare Association kam maira paibi sagolwal tera lukram lerek part 3 ki member kayana ngasidagi school asibu sol chundina thingin ba hokre Tripura da Major Chongthamia ki mitam lagliba January 10 ga tarukta maikhum hangdokpugi thorumda saru yarunaba khongchat ama ngasi Art and Culture Minister Langpong Lakpun Jayant Kumar na Imphal ki Kangla Gate ki mamangdagi lamthakre khongchat asi Justice Committee on Anglo-Manipuri War 1891 Martyrs and Freedom Fighters Kanglepak Manipur na sinmane Mamang Saigi December thagi waina pangthokadaba Hill Leaders Day amadi miyamgi numit haying January 15 da waina pangthoklagani haina Chief Minister ki Secretary Ningthaujam Joffrey na zero labada khangalagli nomit asida miyamna aiba cherol galoina tongan wakat kya Chief Minister da wakalaba yagani hari Citizenship Amendment Act ki mayokta Assam pumbada akan bakhongjang changselingai chairak asida Assam ki BJP government na New Delhi da leidiba Assam House da pamwi sing changba thingre media report singi matungina ngarang Assam House da Delhi da leiba Assam da base tawa media house ki pamwi sing na mafam aduda pau gi mifam amada saru yaba lakpada security singna athingwa si pirakhibani hairi Kerala government na Citizenship Amendment Act pu singraduna Supreme Court ta wakat ama thangalakre masina maram oiraga ekasigi mayukta singrakpa hanba state ama oikre ningsingba yai madudi ekasigi mayukta thangalakpa wakat khumpurogi wayal hauji court asida chatharibni Guwahati da chathariba homlak suba Khelo India Youth Games ki mari ni chanban nuita Manipur na hauji phawada gold mari silver ahom amadi bronze tre loduna apun medal taramari phangduna medal teli gi mapan subu rank ta leibang ngkhre Games asida Maharashtra na gold tara ga taruk silver tara ga mapan amadi bronze kunthra ga manga punna medal humbudra phangduna medal teli gi khwaidigi mathak ta leiri